Maruoiba mapan gi pau ang katanga mayam da share tawjarange Bengaluru da Nupi Hatlaga Masamak suicide tawdringai Manembok Hatnaba Kolkata da plane da Peirakhre aki tujunglaba mi ani hatpa amasum suicide tawbigi thawdo amada masai sai nifugon thu suraba amana Bengaluru da Mahaki loina bi Nupi Hatkhre madugi matungda Nupi adu hatki pacha manaba pistol aduna Mahak Masamak pu kapsin jaduna Sijadringai gi mamangna Mahaki Manembok adu kapthatnaba Kolkata gi plane da Peirakhre Satter accountant ama oiba Amit Agarwal amasum Mahaki loina bi Nupi sipi dantania sanglaba matam ama luhongduna laminarakrabani amasung makhoi gi sai tara surba anga amasulai adumoina makhoi ani lainariba mari aduda karigumba wathok khara leirakhre amasung makhoi ani khainanabagi matang yoksilakre haina agency na haki Amit Agarwal hairiba nupa aduna Bengaluru dagi flight ama tonglaga ngarang nithokaba numita Kolkata da thunglaki madudagi mahakna magi nupi gi mama mapa sing lairiba Fulbagan area da satki amasung nupi gi mabung mawpasing aduga mari yetnarakibagi mahakna nongmai ama satoklaga point blank ta mahaki Manembok aduda kapki maduda yum adudagi senthoklaga mahaki makubokna yum adu mapanagi solun silaga mateng pangbinaba mahaki yumlom basing kauki yumlona basingna kaubadagi thunamak lakiba police official singna thong adu hangdoklubada mamak nupa amasung CP Dandania gi mama adusu animak siduna taraga leramba thenaki Amit Agarwal gi haksang adu magi pistol adu gi manakta marakta phamungda taraga leramki police na Amit Agarwal gi matomta sijabagi serol adu phangkhre amasung hairiba serol adu da mahakna Kolkata da laktringai gi mamangda Bengaluru da Mahaki Nupi Silipu mahakna hana hatkre heramki thawdo adugi matana Kolkata gi police na Bengaluru police na paupi ki amasum kona makhoina su thawdo adu asumbani phungdorakki atai marik sumba paupi dana matai manau adugi masanu pa adu asu angam thokte haina police na phungdoki amasum thawdo asigi matana makhoina thabak singsil haina su pausina makhatana phungdorakli